District Administration THOUBAL na HOUKHIBA July 13 dagi HOUDUNA CHATHAKHIBA EVICTION ki SARUK OINA NGASISU District ASIGI WANGKHEM AMASUNG YAIRIPOK ta Khas lenda Sasinba building Amadi Atei structure sing Louthokpagi drive Chathakhre SDO THOUBAL M Ranjita Amadi Mahaki staff sing Amasung Deputy Commissioner THOUBAL Hanaka may yauna Chathakiba drive aduda WANGKHEM Bajar Amadi masigi akoibada lambi singda niyom kindness debt Land singda Sasinba Dukan Amadi Atei structure kaya sidoki. Drive asina makha tanar YAIRIPOK Bazar Amadi masigi akoibadasu lengaki lamda Sasinba building kaya ama sidoki. Panbayay drive asigi makhada ngarang su lilong SDO na luchingduna waitau tangzing amasung kiyam babu bajar gi paringda drive sathaki. SDO THOUBAL nasu sangay yung fong yemafom kaya da drive chathaduna structure kaya tudeki.